खुरुमजरी मयाम ngasi ai khaja semjarake khaja se yamna hawko aduga semadasu yam sathina lai ado khaja se karamaina semgani aduga khaja se sembida kari kari changi haibado video sida haijarake ado video si skip amta tawdana loiba phawu mideng tabiu ahanbada aina sida kona ma laure ko aduda maida se cup ani ka hapchalani aduga thum se kitang isagi chang ma yengaga dum hapirani ko ado khaja hubase magi pochang se yam likna changneba thum hapchale thum haplo matungda phajana ma se mix tawbirani adugi matungda asida ghee natraga thau hapiba yai ko adubu aina sida ghee oina laure maida cup ani da ghee se desi ghee ni ko chamas ani ka hapchale asigi mahuta akoini refined oil do chamas ani ka hapirasu yagani ado ghee na hapasina ko manam se yamna nushiba ma hawleba ko ado hojik asi phajana totpirani phajana tola matungda ko magi chang se chap chare se kamaina khangani ana habidi phajana tola matungda ko khut se khudum tasangani ba khudum tasan matam sida sumaina tasalaga leiba taragadi masi chap chara baneba sida happy ba gi chang se aduna hojik asi ising khara hapaga phajana totpirani yamna su akanba oheloi aduga yamna su petpa oiroi ko adi kitang petak tawno totpigani hojik asi makum ama kupsilani ko aduga minute kun muk thambirani minute kun dagi di tahanbigano pung hayama pung ama thamba ken kai di ko minute kun muk thamlo matungda mayam makum sa hangdokpirage yengbiu ko asaigi tot khiba maida do hojikna yamna sop oibini ba paiba matamda du mayam su biramgani ado hojik asi se akoina tan amamam hobagi changdo aduda bol tabirani mayam hojik asi tan taruk hobagi changdo oina thoe ado asi se tan taruk tariet manga adum oiba yai hojik tan se takpa horage aduna aina sida tan ama laure maida se tosale ko ado hojik takpirani maida toli sina tan se takpa matam da naptana bagini ko thau so hapne adum maida oina hape smaina maramakta su maida se gar chai ko naptana bagi tanje takpa loire aduna hojik atopa amagum takpirage asumaina ko tanjingse loina takpidoini hojik tanjingse loina takpa loire ado tanjingse amagi mathakta ama londoini ba ado hojik ahanbada aina maida se kitang hana sumaina chaire ba asigi mathakta tanje tame tanje makhada naptana bagi damaktani thamla matungda mathakta ko thau se kitang haisumaina haijalani ba thau se ana phajana taishalani hojik mathakta maida se kitang chaigani ado asumaina tawbagi mahutta ko khoina maida se chamasani aduga thau se chamasani tawraga tengot ama de mix tawra matungda taishalaga su yayaba ado aina dum thau haire adi mathakta maida se chairaga amu phajana taishanbani ba ado asigi mathakta amuk tan ama muk thamani aduga ngasagi dumaina same to same thau hijalani thau simuk phajana taishalani asigi mathakta maida chairani maida simuk phajana taishalani sumaina tan punamak se chamanana londoini ko hojik aroibagi tan simu amu hapani ko aduga ngasai dumaina same to same thau haijalani thau se taishalani aduga maida chairaga maida mu taishalani ko hojik asi tapna ko side animal chang si chap manana roll tasanbirani
ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯑꯁꯤ ꯅꯥꯟꯊꯣꯔꯛꯇꯅꯕꯒꯤꯗꯃꯛꯇꯀꯣ ꯏꯁꯤꯡ ꯈꯤꯇꯪ ꯈꯨꯠꯇ ꯂꯨꯞꯄꯒ ꯅꯥꯟꯁꯤꯜꯂꯅꯤ ꯑꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯣꯔꯦꯟ ꯅꯥꯟꯊꯣꯛꯑꯔꯣꯏꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯤ ꯑꯃꯨꯛ ꯐꯖꯅ ꯇꯥꯁꯟꯕꯤꯔꯅꯤ ꯐꯖꯅ ꯇꯥꯁꯜꯂꯕ ꯃꯇꯨꯡꯗꯀꯣ ꯑꯁꯤꯁꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯄ꯭ꯔꯦꯁ ꯇꯧꯕꯤꯔꯅꯦꯕ ꯈꯤꯇꯪ ꯄ꯭ꯔꯦꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯐꯖꯅ ꯅꯞꯈ꯭ꯔꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅꯀꯣ ꯆꯥꯡꯁꯦ ꯌꯦꯡꯉꯒ ꯀꯛꯄꯤꯔꯅꯤ ꯍꯧꯖꯤꯛ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯄ꯭ꯔꯦꯁ ꯇꯧꯕꯤꯔꯅꯤꯀꯣ ꯑꯗꯨꯒ ꯕꯦꯂꯦꯟꯁꯁꯤꯅ ꯈꯤꯇꯪ ꯇꯛꯑꯒ ꯁꯥꯡꯍꯟꯗꯣꯏꯅꯤ ꯑꯗꯣ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯆꯥꯖꯔꯛꯄ ꯍꯥꯏꯗꯤ ꯁꯤꯜꯆꯔꯗ ꯌꯣꯟꯕ ꯁꯤꯜꯆꯔ ꯑꯦꯔꯤꯌꯥꯗ ꯌꯣꯟꯕ ꯈꯖꯥꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯁꯥꯡꯇꯛ ꯁꯥꯡꯇꯛ ꯇꯧꯕꯅꯦꯕ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯑꯩꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯥꯡꯍꯟꯕꯅꯤ ꯑꯗꯣ ꯌꯥꯝꯅ ꯁꯥꯡꯍꯜꯂꯣꯏꯒꯦ ꯍꯥꯏꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯁꯦꯝꯕꯤꯔꯦ ꯍꯧꯖꯤꯛ ꯆꯤꯅꯤ ꯃꯍꯤꯁꯦ ꯂꯣꯜꯂꯒꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯁꯤꯗ ꯈꯥꯡ ꯑꯃ ꯂꯧꯔꯦ ꯑꯩꯈꯣꯏꯅ ꯁꯣꯁꯄꯦꯟ ꯑꯃ ꯂꯧꯔꯁꯨ ꯌꯥꯏꯀꯣ ꯆꯤꯅꯤꯁꯦ ꯀꯥꯞ ꯑꯃꯈꯛ ꯍꯩꯖꯜꯂꯦ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯍꯦꯟꯖꯟꯅ ꯊꯨꯝꯕꯁꯦ ꯄꯥꯝꯗꯦ ꯑꯗꯣ ꯆꯤꯅꯤꯁꯦ ꯑꯩꯅ ꯀꯥꯞ ꯑꯃꯗ ꯏꯁꯤꯡ ꯀꯥꯞ ꯑꯃ ꯍꯥꯞꯄꯤꯔꯦ ꯀꯅꯥꯒꯨꯝꯕ ꯈꯔ ꯊꯨꯝꯕ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯆꯤꯅꯤꯒꯤ ꯆꯥꯡꯁꯦ ꯀꯥꯞ ꯑꯅꯤꯒꯨꯝꯕ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯀꯥꯞ ꯑꯃ ꯍꯥꯞꯄꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯁꯤꯗꯅ ꯑꯦꯂꯥꯏꯆꯤꯁꯦ ꯑꯍꯨꯝꯒ ꯍꯥꯞꯆꯜꯂꯦ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯑꯗꯨꯒ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯨꯏꯅ ꯁꯧꯍꯟꯗꯣꯏ ꯅꯠꯇꯦꯀꯣ ꯅꯞ ꯅꯞ ꯂꯥꯎꯍꯟꯗꯣꯏ ꯅꯠꯇꯦ ꯈꯣꯏꯗꯨꯝ ꯇꯥꯗꯧ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯣ ꯑꯁꯤ ꯑꯗꯨꯝ ꯆꯤꯅꯤꯁꯦ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯕ ꯃꯇꯨꯡꯗ ꯑꯁꯤ ꯍꯣꯔꯦꯟ ꯏꯪꯉꯒ ꯃꯇꯨꯝ ꯇꯥꯁꯟꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤꯗ ꯂꯦꯕꯨꯁꯦ ꯃꯆꯦꯠ ꯑꯃꯈꯛ ꯂꯧꯔꯦꯀꯣ ꯍꯧꯖꯤꯛ ꯑꯁꯤꯁꯦ ꯈꯤꯇꯪ ꯆꯥꯏꯁꯜꯂꯅꯤꯀꯣ ꯍꯥꯏꯗꯤ ꯃꯆꯨꯝ ꯈꯤꯇꯪꯀꯣ ꯑꯁꯤꯁꯦ ꯆꯝꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯦꯕꯨ ꯑꯃ ꯂꯧꯕꯤꯕꯩ ꯀꯩꯁꯨꯝ ꯀꯥꯏꯗꯦꯀꯣ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯁꯨꯃꯥꯏꯅ ꯁꯧꯍꯜꯂꯕ ꯃꯇꯨꯡꯗ ꯈꯥꯕꯩ ꯑꯃ ꯁꯨꯃꯥꯏꯅ ꯅꯝꯁꯤꯜꯂꯒ ꯌꯦꯡꯒꯅꯦꯕ ꯑꯗꯨꯒ ꯈꯥꯕꯩꯁꯤꯒ ꯑꯩꯈꯣꯏꯅ ꯄꯥꯏꯕ ꯃꯇꯝꯗ ꯅꯞ 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 ꯂꯥꯎꯔꯛꯄ ꯁꯨꯃꯥꯏꯅ ꯅꯞ ꯅꯞ ꯂꯥꯎꯔꯗꯤꯀꯣ ꯑꯁꯤ ꯌꯥꯔꯦ ꯁꯤ ꯂꯧꯊꯕꯤꯔꯅꯤ ꯍꯧꯖꯤꯛ ꯃꯩꯁꯦ ꯊꯤꯡꯖꯤꯜꯂꯒ ꯊꯝꯃꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯈꯖꯥ ꯇꯥꯎꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯈꯥꯡ ꯑꯃꯗ ꯊꯥꯎ ꯍꯥꯞꯆꯜꯂꯦ ꯃꯩꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯃꯤꯀꯣ ꯊꯥꯎꯒꯤ ꯆꯥꯡꯁꯦ ꯁꯨꯃꯥꯏꯅ ꯈꯨꯠꯅ ꯁꯣꯛꯄꯗ ꯉꯝꯃꯗꯤꯀꯣ ꯑꯁꯤ ꯆꯞ ꯆꯥꯔꯕꯅꯤ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯈꯖꯥꯁꯦ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯗꯒꯤ ꯃꯩꯁꯦ ꯃꯦꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯝꯕꯤꯗꯣꯏꯅꯤ ꯀꯔꯤꯒꯨꯝꯕ ꯃꯩꯁꯦ ꯌꯥꯝꯅ ꯀꯟꯕ ꯇꯥꯔꯒꯗꯤ ꯃꯊꯛꯉꯩ ꯀꯥꯔꯒ ꯇꯣꯛꯈꯤꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯂꯦꯌꯥꯔꯁꯦ ꯃꯨꯜꯂꯣꯏꯑꯕ ꯑꯗꯨꯅ ꯂꯣ ꯐ꯭ꯂꯦꯝꯗ ꯇꯞꯅ ꯇꯞꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯗꯣꯏꯅꯤ ꯃꯔꯛ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯄꯤꯒꯅꯤꯀꯣ ꯍꯧꯖꯤꯛ ꯑꯁꯤ ꯌꯥꯔꯅꯤ ꯃꯆꯨꯁꯦ ꯍꯥꯏꯐꯦꯠ ꯂꯩꯁꯜꯂꯦ ꯑꯗꯨꯅ ꯑꯁꯤ ꯂꯧꯊꯣꯛꯄꯤꯔꯅꯤ ꯂꯧꯊꯣꯛꯂꯒꯀꯣ ꯍꯣꯔꯦꯟ ꯏꯪꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯂꯔꯁꯦ ꯈꯔꯒ ꯑꯃꯨꯛ ꯉꯥꯡꯁꯤꯜꯂꯛꯈꯤꯅꯦꯕ ꯑꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯑꯇꯩꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯇꯥꯎꯊꯣꯛꯄꯤꯔꯅꯤ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯆꯤꯅꯤ ꯃꯍꯤꯗꯣ ꯑꯁꯤꯗ ꯈꯖꯥꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯆꯤꯅꯤ ꯃꯍꯤꯁꯦ ꯑꯩꯒꯤꯁꯤꯗꯤ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯔꯦꯕ ꯑꯗꯣ ꯀꯅꯥꯒꯨꯝꯕꯒꯤ ꯁꯦꯝꯕ ꯃꯇꯝꯗ ꯆꯤꯅꯤ ꯃꯍꯤꯁꯦ ꯏꯪꯈꯤꯕ ꯇꯥꯔꯒꯗꯤ ꯉꯥꯏꯍꯥꯛꯇꯪ ꯒꯦꯁꯇ ꯊꯥꯡꯒꯠꯂꯒ ꯁꯥꯍꯟꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯁꯥꯗꯕ ꯇꯥꯔꯒꯗꯤ ꯐꯖꯅ ꯈꯖꯥꯁꯤꯒꯤ ꯃꯅꯨꯡꯗ ꯆꯤꯅꯤ ꯃꯍꯤꯁꯦ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯗꯕꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯆꯥꯃꯁ ꯑꯃꯒꯤ ꯃꯇꯦꯡꯅ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯑꯒꯀꯣ ꯃꯥꯁꯦ ꯁꯦꯀꯦꯟ 10ꯃꯨꯛꯀ ꯑꯗꯨꯝ ꯊꯝꯕꯤꯒꯅꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯐꯖꯅ ꯈꯖꯥꯁꯤꯒꯤ ꯃꯅꯨꯡꯗ ꯆꯤꯅꯤ ꯃꯍꯤꯁꯦ ꯆꯪꯉꯅꯦꯕ ꯉꯥꯏꯍꯥꯛ ꯊꯝꯂꯕ ꯃꯇꯨꯡꯗ ꯈꯖꯥꯁꯤꯡꯁꯦ ꯂꯣꯏꯅ ꯂꯧꯈꯠꯄꯤꯔꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤ ꯔꯦꯗꯤ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯑꯇꯩꯁꯤꯡꯁꯤꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯅ ꯁꯦꯝꯕꯤꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯈꯖꯥꯒꯤ ꯔꯦꯁꯤꯄꯤ ꯑꯁꯦ ꯌꯥꯝꯅ ꯂꯥꯏꯕꯅꯤꯀꯣ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯍꯥꯎꯏ ꯃꯌꯥꯝꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭राꯏब ꯐꯣꯂꯣ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝꯅ ꯁꯦꯝꯍꯟꯅꯤꯡꯕ ꯃꯊꯦꯜ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯑꯩ ꯁꯣꯏꯗꯅ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀे ꯑꯗꯨꯒ ꯁꯣꯏꯗꯅ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯝꯃꯨ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ